ꯑꯩꯈꯣꯏꯅ ꯃꯤ ꯑꯃꯈꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯍꯣꯡꯕ ꯀꯩꯁꯨ ꯄꯨꯔꯛꯄ ꯉꯝꯃꯣꯏ ꯑꯔꯦꯝꯕ ꯇꯥꯔ ꯇꯣꯛꯅꯤ ꯈꯟꯕ ꯌꯥꯎꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯁꯤꯃꯛꯇꯤ ꯑꯔꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯃꯅꯤ ꯅꯪꯒꯤ ꯃꯇꯦꯡ ꯑꯃꯈꯛꯇꯨꯅ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯂꯨꯔꯤꯕ ꯃꯤꯗꯨꯒꯤ ꯄ꯭ꯔꯤꯊꯤꯕꯤꯗꯤ ꯃꯄꯨꯡ ꯐꯥꯅ ꯍꯣꯡꯗꯣꯛꯍꯟꯕ ꯑꯣꯏꯊꯣꯛꯏ ꯍꯥꯏꯕꯁꯤ ꯀꯥꯎꯔꯣꯏꯁꯤ ꯑꯗꯨꯒ ꯃꯤꯅꯨꯡꯁꯤ ꯊꯧꯖꯥꯜ ꯍꯥꯏꯕꯁꯤ ꯃꯁꯤ ꯃꯔꯤ ꯆꯠꯄ ꯄꯥꯝꯕꯤꯒꯨꯝꯕꯅꯤ ꯑꯗꯣꯝꯒꯤ ꯑꯐꯕꯅ ꯇꯧꯗꯨ ꯃꯗꯨ ꯃꯊꯪ ꯃꯇꯧ ꯇꯝꯅꯔꯛꯇꯨꯅ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯑꯆꯧꯕ ꯌꯥꯋꯣꯜ ꯑꯃ ꯄꯨꯔꯛꯄ ꯑꯣꯏꯊꯣꯛꯏ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯃꯤꯟꯅꯁꯤ ngasi khudol tamjagadori wari sei taibangsta tasing thokhiba yam tamjaningai oiba thamoi huba wari amakhakne wari si turkey dagi aigul kobi lukhrabi mana facebook ta share torpudagi mayamna tanarakibane aigul gi machani pamale maming karim gowe chahi tarani thoigi lone karim gi manglan mukhakle madudi man school kabad thaunaba Mama Amagi cycle ama leibi bhaibsni matam kuislakle man school ka khudingi kaithel faudna chatpada cycle yon phamsingda masu gi angang singna pangudaba cycle kya khinduna leibudu uraga lairibi mamada leibi haibsung amjada tukta mayum halakhiba matam kuislakle masagi apamdu khanglaga saigo nomgi chara ani sunaba laknana hingba makhalgi punsi oibana masagi maning thungan badi ngamjade Mapuroi hek laikidabdai mo imung lairabna kahina phibam sokpa imung haibdo rakhibane aigo masagi damuk cycle ahan balaiba ngamdragaso lagiba masagi birthdays nangnanaba second hand cycle amadi laibiragi khan masel tungsin bahuraki trading pharmacy dama irailaina sinabaya tambada matam changdaba trading platform am haizage binamao app se kheuzik download toring minase Railcon say rupees 67,714 Sumdation Thomasna Hitringi Tamlisna Nava Demo Kaune. So they couldn't talk to see graphs Matuta Hagalakini Traga, Makata Hitrakani Havasi, his sap Toduna, best over the money. Hagalakani can be sapped green buttons Namigani, Hitrakani Kalagana, red buttons Namigani, investment button Nagi, Tadaning Basilgisan Kangani. Example winner rupees 7,000 investor gains. Investor Kiday Railcon say rupees 60,740 Kangayore. Hozam ying real concept profit yauraga rupees 73,550 suramde deposit buttons na nambiraga yam line deposit abusu yai description dagi download tobio binamao World Trading Cup 2021 adana biggest binomo trading event amasu zathari price pool si $1 million gi mathakne hozam download tosinbio binamao tha khargi matungda second hand cycle ama leraptuna karim da surprise oina pirare karim Mamana lariba cycle duna mana numtigi school kaab du uba masu fazava design fazava mamana masingna thonali badugumba haujikan ge anawa model natragasu calling haiglaba second hand second du ubuda ma duki mati harauzaki mamara chejit konsen duna haidi mama heng dei school kaab nungai rani imana masingna cycle thobi sana badu aisi yaw yarani ko mama adubo cycle sina maram oiduna karigumba thodok amani thok tori haibasi mamam jadi khamjadri Cycle laikiba numit humnigi matung nong numidang waira mama karim mamdringi danjlake imai cycle thobing angda sanaruge haramaga magi takpaga sengbuga tawduna thamjariba cycle do thawdokibane adubo pungkhai muki matung dadi karim mapina pungchot chotna magi cycle do yawda makhung hanjlaki mamana cycle kadai dele horabagi hangbada higi kaptuna hairaki aikoi ching macha dadi thawdar pisana bada Aina soibade khamale ramba car amada Thengjillui mama panba yai maduri karim gi cycle se masi brake chetavana angambiri gi thudrak pamatam dadi brake phana dum chensin biru dawi karim Thengjillui ba ma phana kana di hona zakhi adubo brake chetava madi mana mamana basinga wari sa sana thorki biduna mana karu ur pamatam dadi ma khajik thengman kre mana Thengjillui ba car sisu Ahongba pungthong mathong na car moiramdri mamal tangba Porsche sport car moiramki Thengjillui sta car sagi tail light kaide bumper mate rear fender su khara kopsille layuk phavana karim mama sari sopuri soghaudre adu car dagi mafi marul nan mani pama kum tharpudu da karim kibana masadu cheng khaibugum niklame
amadi mana lalubani khangjabana mamai nankhalakpa ngamda nipadugi khongup ta yengduna laiki khonjal thokta ma soikre amukta ngakpiyu haijaribagum sakhangdaba nipaduna phone tawduna cycle ama lokhulula waina kananumda pau piki amadi changsilaktuna karimda kariming kawi kadaidagino haina hanglei karimna yam kina khonjal tapna magi maming amde leifam hairame ming leifam du chechet amde silaga nipaduna karimda yum hallo noida heng ai lakane ngairamo cycle sidi pukhranu hairaga karimnu thadorakhi yumdasu lakane hairpudu karim cycle lahu du khangnatana karigya kaidisu singo mamada haiba laktoribani khanna nowjariba thamoida pubangamda ma hige kaptuna halakkibani Macani pada kari thukhrabagi haiba khanglabda mamadu akhanaba malchang amata leitraba imungdogi akoibda yenglaga susut kapa hori numit nini hokre adubu karma pudu ma hojik phawbagi laktri adubu lakibdi ai khanna lainaba mamamcha do mitkup amata wakhal leitana leiba ngamjaramde aigo karigumba karma pudu lagasu masagya soibadu bidama thamoi sangna ngakpiyu haijage khanna sem saduna leijaribane maramdi ngakpiyu haijabanatna amanga tadugi singnanaba seli leijabanate asumna kari thuktuino khangda langtaknana numit nini se haukraba matung humni sugu numit kinung thilda sakhangdaba khonjal amana karim kauduna thong thelapa makhol tarakhi aigol karma pudu oiramani khanbada mammi hun thon sudre khonjal nikna lakjare haina khumduna mata hada chanthuri thong hangdoklubada thongjinda sakhangdabani pama leptuna lerame adubu maithongdu magi asawbu ude mamon noktuna leiri aduga amu hena ngaklibadi thongjinduda matamduda kaithelda khwaidagi tangba angangsingna su khwaidagi na pamnaba fazaraba cycle ama khamduna leiri nipadugi manakda aigul no hayam ngangbandangdringai mamagi marumda lepliba karimda nipaduna nokhetona haidi karim thuru laune se to se nangine nangi cycle do anba masin matam oire yadana kakana nangi lebirakpune asese asaibuk thoro nungaibra yengla oiriba matawda aigo mang hangti tumlibani ma manglibani khalui adubu madudi taibang oiramki thawjal haiba pukjal chawni padugi maming Yusuf kawe aigulna fida thaduna phaminarabda Yusuf na hairakhi karimna cycle na thengjalak numito aigi punsigi yam maroiba numit amane aina karimuk jawrapda chap manana aina su Migi karamada thengjanki matamduda aikoi mung pattana larabana ate akari singo harakadra khanbada ayam pakhatki ayam kiki adubu pukchal chawraba gari mapuduna aina ngasi songi mungda tawjaribasma mana tawbirongki bane imaga iga mihol chenga chingumna leiringai sakhangdaba pukchal chawrabani paduna cycle an mamalairpuna kutul tambirongki chawraga magum mamuining magi akan mihol pikni bai ki thamoida phawki magi matawdumokni aina ngasi tamjaribasu kardu semjinba amadi karimgi cycle an mamalaibi bhaibasi ngaside ingonda aruba manatre aina pamjabade sigi mari chapa thawjalgi pambi ase masi karim namu mokhong somhauduna ngasdegi chahi kyagi matungda daita leiba pukchal chaw matik chaw misa amuna charaktuna sigi thawjalgi marisna loinai da chatnanaba nongdol pakpa sagai sawli yakshin birakpadutani nongdol pakpa sagai sawli yakshin birakpadutani mi amagi tamjana famoiba matik magundi magi sengaudi yawa selgi changna lepte magi thamoida pakpa thawjalgi changna lepe amadi minungsi thawjal haibasi masi mari chapa ahing balam chat amane haibasi ngasigi warisna make sing nodle